Online Manipur YouTube channel suwing bir ba mayam pum nang pu amu kahna taram nok sari han badam na Maruoiba paw ma update tamjage ngasi damyan ba hizam irabot kamari lenana laikhidra singi mafam da hikat laikat tamlaba matung kangla da iputho pakhang ba thoni jabagi mami mani ngasi Arambai Tengol yamlaba thomi singna laikhidra tho basing da hikat laikat tambagi thoram thangmai ban thau ground da pangthokre thoram aduga mari lenana kangla gi senglaba laifam lem ibawdo pakhang badasu thomi singna thoni jaki hairi अखोइना नत्रदि कनाना इमा लेबा कनगनी कनाना लागलगा ngakpi kanbigani अखोइना तना कनामतना कनबा लागलोय इगी लमन इना सिंगनी मैम Arambai Tengol ना Yaifare Haibirammu comment section दा दुगा मथंगी अपडेट असना कुकी नुपी अनि गी मफी थोंगदबा थौदोक्तना मिनुंगसी उठखिबा अदुगा सही नौरिबी महिरोय अनि बु ओटपा याबा ओटलगा हटपी खिबदना तुमिन लैसिनबा यानिंगदे Sinku kinar ko terrorising na makut chalaba chahi nauribe mahiroi hijam linthoingambi amadi fijam hamanjet puminungsi haitana ot nairaba matung hatok khibagi thongbu malimgi mafam kayadagi nuaitaba amadi pendaba pak sanna phongdoraktuna maral laiba mihar pasing cherak pigatabani haina demand toragli kukinupi anigi mafi thongdaba thodokna India gi prime minister amadi lusingba sinang minungsi utkhiba aduga sahi nauriba mahiroi anibu ot payaba otlaga hatpi badana tuminna laisinbagi thong yaningde mihar asid chenaba sinku ki narco terrorist sing athu bada phagatuna logi oiba matik saba serak pigatabani haina satharik khiba khongjang singi saruk amoina ngasi su Manipur gi mafam kayada paksanna pangthokhibaga loinana India gi tongan tongan ba mafam singdagi amadi malimgi leipak kayadagi nuaitaba amasung pendaba phongdoknarakli sahi nauriba linthoingambi amadi hamanjit ki minungsi leitana hat kibagi thawong Asia, Australia, New Zealand, Middle East, Africa and Europe ta leiba Manipuri singi federation ama oiriba Global Manipuri Federation na yaningdaba phongdokpaga loinana mihat asida chenaba kuki terrorist sing logi matung inna chairak pigadabani haina federation asigi media team gi maikaidagi thadorpa cheron amana phongdoragli mastana tana kuki narco terrorist ni haina chingnaba singna irengbam chingkhai ngan ba amadi sagol sem nga leiba ani busu minungsi leitana hatok pikibani thawong sing asi makhata na thoktana ba India government gi lusingba sing amadi Manipur gi chief minister Biren na kanna ba thawrang lokhat kadabani loinana awaba amasung imung manung sing gi awaba da saruk yazari haina serol asina makhata na phongdoraglei loinana Global Manipuri Federation Korea chapter gi mai kaidagi su mahiro ani laikhidabagi thodok adugi matangda akanba mongdo yaningdaba phongdokpaga loinana South Korea gi thongmunda Korea da Indian kuntraga ni pan romna saruk yadona solidarity demonstration pangthokre hairi amoromda Akhil Bharatiya Bidyat Parisan Manipur Delhi Manipuri Academy Fraternity Barak Manipuri Friendship Association Maite students JNU gi mai kaidagi sumhut asigi matang da kan bayan de phongdorok kibaga loinana maral leiba myo sing athu bada phaduna kan bachirak pigadabani haibu wapum sing phongdoraki All Manipuri Recognized Private Schools Welfare Association Imphal gi Assistant Secretary P Bimon gi serona mana makut chalaba mahiroi ani hatok khibagi thawong miyoibigi lichat yaudaba phurup khaktana tawba ngamgani haina phongdoragli loinana mahi tampham sang thingjenba amadi mahiroi sing ot naibana wathok sigi waroisin purakada banate maramaduna renga ke maikai digi natrongna lanai miyoi amatana mahi tampham sing thingbagi thabuk matungda amuk tawbiganu haina su phongdoraki ibudau luwang pokpagi nupi lup singjamai singa makhada leiba mama oibisingna lenthoingambi amasung hemanjit ki mihat pu yaningdaba phongdorakpaga loinana makhoi ani gi thawaina ingna chikna leirunabagi damakta thawni jakre laikhidraba mahiroi ani gi thawai yaudraba haksang phangnanaba amasung maral leiba singbu matik saba chairak pinabagi damakta sangsilakpa khongjing singda saruk yagani haina loop asigi executive member Sangita Soram gi cherol amana phongdorakli mahiroi khud thaba rapid action force amadi police sing ki mathakta legal action na khud katabani hain Federation of Civil Society Organization Fox Manipur gi Secretary Information and Public Relation Norris mangang na thardorokpa seron amana phongdorakli chingi mafam kaya da logi wangmada khongjing changsin ba matamda smoke bomb power capta na tawning bata honbagi thawong asina chingda lo leitaba aduga tampa kakta Laibak asigi lo chatna labra haibagi asobo hang ama lagliba asigi pokhum Manipur lengang na pigadabani mahiro ani hatpada chenaba mi hatpa sing phabiu haina kholau laubada security force sing na miyam da sathakiba thawong yam na haksin na laubaga loinana mi hatpa sing phadri fawa maitei pangal sing na khunda mafam sing da kan ba khongjing changsin gani loinana laikhidraba mahiro ani gi
असुंब वेल फंगनबियु हाइन संगसिन गदरिबा खुंजंग सिंग द लेकाई लेकाई gi maru oina club sing na saruk yabiyu haina Manipuri Muslim Welfare Organization MMWO gi president Boboy Korimem gi seron amana phongtoragli ethnic violence asigi manungda maran Lezida school gi mahiroi lenthoingam bi amasung hemanjit anibu kuki kulai pai basing nam nungsi leitina faraba matungda numit kharni ot nairaga mioi bigi lichat na tab mongda hatok pikiba gi thong yaning de haina All Manipuri Democratic Women Association gi maikai de gi thadorok pacheron amana phongdok kibaga loina na association asigi president Chanambam Sundari na lusingba timna lenthoingam bi amadi hemanjit ki mung manungi mioi singa unaduna awaba da saruk yakre hairi khongjing asigi saruk amma oina kaksing khunau da mahiroi kaya yauna kaksing kunau kaitheli kaksing kunau lamkai fawbo chatkiba khongchat aduda monitoring committee kaksing kunau gi convener S tombana mahiroi ani hatpi kiba asigi sabsaba mara laiba mehat pasing phaduna charak pidri fawba sangsilak ba khongjing singda kaksing kunau gi miam nasu mangjin thaduna saruk yagani haiki lamjau apunro maira paibi lup nasu sindura lamjau mayai leikai da leiba lamjau ima Panthoibi sanglenda mahiroi ani hatkibagi thawongbu yaningda phongdoktuna wakat mifam phamduna Prime Minister Narendra Modi Home Minister Amit Shah Chief Minister N Biren gi mitam singmai thaduna mi hatpasing athuwa phaduna cherak pigadangni haiba kholau kaya su lauki Coordinating Committee on Manipuri Integrity Kokomi na mahiroi ani laikidaba yaningda phongdoknabagi damakta satkiba khongchatta mahiroi singi mathakta Rapid Action Force RAF amadi security forcing na sathakiba thawngsing yaningda phongdorak pagaloina na RAF ki personnel amana Hindi londa ikoi gi minate tawningba tawro haina phongdokiba wafam adugi matangda lainga na kan action lokhat kadabni haiki soibam laikai wangkai khunau citizen club na sintuna khurai ahungai laikai maira pai bi lup thangjam laikai nupa kanglup na mahiroi ani hatkibagi thawng adubu yaningda phongdok pagaloina na Manipur gi dagi RAF lotho o haidun demand tawkhre all Kokta youths voluntary organizations gi general secretary sesam Hanif Khan gi cheron amana mahiroi ani minungsi machet amata yauduna hatkibagi thawng aduna maram oiraga khoisaunoroba mahiroi amadi miyamna sangsilakba democratic oiba khongjangda state amadi central forcing na tamthibali chachatuna asok apan kaya nanghan kibagi thawng thamoi sokna nuaite mahiroi ani gi asumu wel fanganna ba sangsilakba khongjang kuting makta leibak miyam go loina na AKYT osuna hanbalaitana saruk yagani hari atopa furup ki mafi thongdaba nupi ani gi video viral oirakpadadi malem pumba pumjau tinduna India gi prime minister phabuna condemn tawkiba amadi maral laibasing Manipur lenga na kudakta FIR panduna phaba ngamlaga naujariba mahiroi ani gi mihata chenaba kuki terrorist sing kudakta phaduna charak pidaba haibasi lenga ki asan mirai naiba kanglup amabu kangkhatuna makhoi gi miseng talenga na lepi haibasi hen mayek sengba helakli haina yelhumi kanbalup Manipur gi president Loken angum gi seron amana phongdorakli Manipur gi laimai degi illegal ki terrorist mapung phana takthokpa amadi phukthokpa haina hanadegi lauduna lakpa lup asigi firep hongba leite miteina peace laugada banate yeknabada ngak nonbagi hainabi isa ipai pusingi matamdegi sanarakte yeknabu maru phangna muthatnaba aikoi punna khongpham sena leminasi yelhomi aikoi bu halaga lauri yum phammun gi khaliba saidan ba makoi gi khujil thawrang maithiba piba haibasi yelhomi amagi tauda yadraba thawdangni hairi video sing bibagi damak mayam pumlang pu amukana thagachari no update ki damak online Manipur YouTube channel aspunung sibiduna subscribe to biramu. Thank you so much.